ngasi ahing nongyai hauraga pung nipal gi general strike chatharagani haina kokomina thokhre ngasi kwa kethel bazar da ima singna protest tawkhre CC Pur da thetpa Shiroi festival gi poster da maitai gi traditional dress yawi haibagi damak cookie singna segaikhre ngarang Manipur Shiroi festival 2025 ki saruk amoina Manipur gi journalist singna Shiroi festival gi coverage loba chatpada Imphal district ki Gwaltabi check post da Maha regiment gi security force singna journalist singpo apan bapiduna journalist singna tongpa MST bus da Manipur haina tharibadu muthalaga chalu karigumba Manipur haina tharibadu khumjandrabadi chatpa yaroi haina ayat apan pirakpagi thodok mari lenana journalist singna Shiroi festival tamna chattabida Imphal da amu halakhibagi thodok mari lenana Manipur gi governor na mioi anina saba inquiry committee ama semduna yengsinaba Manipur gi chief secretary PK singna khuyek piduna thadorpa order ama tholakre inquiry committee aduda Sri N Ashok Kumar Commissioner Home Government of Manipur amasung Sri TS Kiran Kumar Singh Secretary IT Government of Manipur ni inquiry committee aduna thoaningda bathokiba thodok adugi matangda yengsinbaga loinana matung thoktanaba honaba loinana inquiry committee aduna numit 15 ni phawgi manungda report singlang khatpa haina order aduda palle Manipur thugainaba Indian Army na political agent ama oina lairabara haibagi wahang lakle haina kanglai palna phongdorakre kumsi sahi gi Shiroi festival gi coverage satpa paumi singna tongbo Manipur State Transport MST i bus amada Indian Army gi Maha regiment gi personnel singna athingba pirakhibagi thawong adubo political gi activist sapam kanglai palna akana mongda yaningda phongdokpaga loinana Manipur thaba yaroi habasi Manipur thugainaba honabada Indian Army asi political agent ama oina lairabara haiba wahang lak aina phongdorakli wafam ase nganang thodo aduga mari leinana Republican Party of India RPI athawale Manipur State ki Vice President sapong kanglai palna phongdokhibani mahana makhata na haikibada ngarang Indian Army na Manipur gi manungda Manipur haiba wahai asi state gi transport bus amada thaba yaroi haina thingba amade number plate phawba muthatkadabani haina paumi mayam tongba gari phawbada thinglakhiba haibasi makhogi karamba aronba agenda no haiba Manipur miyam na hangba matam oire Manipur thugaina bahonaba matamda political agent ama oina Indian Army sing ase lairibara haip wahang asimasu thorakle Manipur gi manungda senba gari da phawba Manipur thaba yaroi haiba wafam si yamna laibak thibani masigi matangda lamdam sigi miyamda marik sumna sengdorakadabani maramasina Indian Army na athuba matamda makhoina pangthokhiba thabak adu karigino aikhoi meitai singi mathakta asugum thabak si sathanaba akhanaba instruction ama laibadagi satharibara natraga security advice ama laikhibadagi pangthokibara haibadu miyamda marik sumna sengdorakadabani haina mahana makhata na phongdokhe mathangda iduning thogdagi wafam khara thamlakhre madudi Manipur sarkar na kari action lokhatlabage Supreme Court na India asi refugee singi dharamsala nate yumthang naba leipak irang tawgera tawroira namdana refugee sing halan kho hairi Union Home Minister na sunumit kontrani gi manungda Myanmar amadi Bangladesh refugee sing masak khangdoklaga sarhan khinaba akanba yathang tawrakani masigi ona tainabada Dimapur da Bangladesh refugee mayam thunglare ILP system ga amata sanadre Manipur manungda Bangladesh amadi Myanmar refugee mayam poppy cultivation gi kuki taba mafamda lairiba singasina karamba matamda sakhangdoklaga charhan khigadage NRC sanabagi wafamna karamba matamda haugani haina iduning thawna hanglakle mathangda arambai tengo gilusing purer korongan ba khuman gi wafam khara thamlakli madudi sambalna hawai maton chaba hairise atainate akhang ahine na lairiba singna maraibak maphoruk ki sambal oigadabaduna masagi marupta onsindana hunba karemnaba yegnabadading amdabaduni intellectual dishonesty haina korongamna thamlakli mathangda arambai tengo gi Robin manga khoira komna so sumna thamlakli madudi maitai si irang sagatle haidana India na so haiba aduga amuka so irang sagatnaba moina senba MST bus mai thakini adugi damak Manipur thaba sticker mothar hanbani haibasibu yamna nokningba wa haido oidro sauningba phawdre nokninge kuki gumba kaisulai taba una wana na khetwa jati sigi makhadaro India na lairisibo Birian government na karimta tawba ngamdre haire yarasi phare PR haibati honorable president gi lenga haibani sidagi hena chawbu leitre security lak ama leibak sida thajilakpagi artha kari leige chaba tingnabani lambi chinnabani moi darkar oidre kaino mai thage torokliba hui singdu fugayu kapkhayu na karigi adu kiri maitai se sak sai ko na pisa de yam sanarakano nan sensaina Robin mangang so yam na sauna thamlakle
आर्टिस्टसिंगबु हिंगहानसि अमेरिकी चना कांगलोनसु कायदनबा चटपियु हाइना फोंदोरखरे आर्टिस्टसिंगबु हिंगहानसि अमेरिकी चना कांगलोनसु कायदनबा चटसि अमदि मियामगे अवाबसु खंगनो चटसि हाइना ऑल मणिपुर मतम इसाई कांगलोप अमेरिकी माइकेदगे थमलक्ले वाफमसे ngarang major खुलदलेबा मणिपुर प्रेस क्लब ता पांगथोखिबा पावगी मिफामदा अमेरिकी जनरल सेक्रेटरी मयंगबम दनंजोयना फोंदोखिबने माना मखाताना हाय हौजिक इरमदा मसिदा ओइरिबा फिबमसि नेना ताबा ओइद्रे अमदि कुकी नार्को टेररिस्ट सिंगना मयम मकै मै थादोक्तुना लांजेनरक्लबा इनमेट सिंगनासु मयमदा हंजनदना लैरे अदुबु आर्टिस्ट सिंगसु मसागे प्रोफेशन अमने मियांगे सेबा कुइना तौदना लाक्लबने अदुबु इसै नोंमाय तौबा तारगसु जना पथाप सिंगी मतुंगिना इसै नोंमाय पांगथोकसे लोइनाना आर्टिस्ट ऑर्गेनाइजर सिंगनासु पुन्ना वाखल तामिनादुना थाबक पांगथोकपिनसे हौजिक नेना ताद्रगसु मयम हंजनबा ngamdana lairagasu ware haiduna kaptuna laibadi yade ngaihasu wakhal pothagadabane artist singasu hingandana thambadi yadabanina nakalani maki yenglaga thabak tawminase loinana amiki maikaidagi artist sing organizer singna aikibada saifamda lakleba miyamna live telecast tawbiganu isai saifam khudimakta ahing nongyagi mamangda isai loisanbiyo amadi isai tawpam nisa sasan thaksilaga saifamda miyamda ayar apan piba yaningde masi organizer singa chapchana control tawbiyo stage ta jagoi sahanbiganu haiki isai tawdringai mamangda miyamda organizer singna bab tahanbiyo amiki chana kanglon phajana miyamda bab tahanbiyo amadi isai tawjariba artist singbu miyamna lana uhannaba thabak tawgumse artist singsu hingansi miyamgi seba tawhansi amadi miyamnasu laibaki oiriba phibamasi yenglaga thabak pangthokse haiki democracy bu khongaunaba thawoni hairoidabagi maram laite haina pandam pausege editorial thamlakle malemgi mafam amatada haudaba phangdaba amasung thabada hau haiba yadaba lai makhal ama manipur ge serui singda hauriba lai adubuni ngasi malemgi miyamna serui didi hairaga khangnari basini lai asi manipur ge okhur district ge serui singda satpa laine serui hairiba sing asida natana atopa mafam amatada hauduna sataba lai asige maming lauraga haukiba state asige taragani thoishuba manipur Assembly lenga ki Chief Minister oiramba nongthombam birena siroidiri ki saurba kumai leba ki thakta pangthokpa haukibadage chatleba sahi kumja 2025 ki May sechet kunda mangarak suba oina pangthokle nakal maramda siroidiri kumhai asi haukiba sahi ani ahumdi state asida nauna sanga ko kukinar ko terrorist singna maitei singda kumja 2023 ki May 3 da landaba hauraga makhogi oiba tonganba leba ama Manipur dagi chetoklaga semgani haibagi aranba thawong chatharakpadagi leptuna lakibani adubu ngasi Manipur ki PR lenga na akan section tharang local ga chatliba sahi asida amu makha satharapa oina ngarang me kunda okul district ki sirui chingda mapung oiba thauram pangthokli amoromda Manipur si India ki apipo state ama oirabasu malemgi mapam amatada phangtaba posak phangba lairepa amani haibada langadaba mande maramdi sirui lili amadi sangai hairiba sa amadi lai asi malemgi mapam amatada phangdaba supnagi Manipur khaktada phangbada natana hairiba lai amadi sa asi atupa malemgi mapam amatada hauba amadi hingba ngamdaba yamna tangba posak oina masak naiba malemgi oina khwaidagi maruiba posak oire asagumlaba lai amadi sa asi malemdagi khongol mutkidana ba stera sigi mari lenaba loisang na honaba yaba akhanaba thaurang sing honabagi manungsanna sangai haba sa asigi damakti honaba haukhrabasu siruidili gi damakti festival pangthokpunatana lai makhalase kannabagi akhanaba thaurang lokhatpada mapung ifa phadaba manbagi mongda lairi haina khalle maramdi state asigi sirui singi mafam singda hauriba sirui lili asigi maming lauduna pangthokliba festival asida masing yamlaba miyamna saruk yariba singna lai asi yengba sangbada akhanaba miyoi sing khallaga natraga botanical expert changhanba natabanina kumhai asi pangthokpada laigi khongkul mutkinabagi maram oirakadra haibagi chingnaba maikai kayadagi miyamna lainarakli amaronda state asigi mahoksagi phajaba yengba lakpa mapalamdagi lakpa miyoi sing amadi lamdam asigi lam koiba singna sirui lili yengba lakpada makhal kaya gi kanglon thamlaga lai asi yenghanba chumgani khalle nakalamaromda chatliba sahi 2025 ki oina pangthokpa siroi festival asida hojik oiriba Manipur gi irang asigi yenglaga akanba section thaurang sing lengakna lokhaliba asida security force sing maroina central force singna MSRTC ki gari DIPR na sillaga mangarak suba siroi festival pangthokpugi paw lobo chatpa pawmi singda apanba pibagi maong oina MSRTC thaba gari da chatpa yaroi hairappa sina maram oiraga pawmi kayana pendabadagi pawmi gi oiba pendaba khongchat chatnariba asimakti state asigi oina yamna laibak thibane maramdi central force maha regiment state government gi mathakta
ꯃꯔꯛꯇ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯁ꯭ꯇꯦꯇꯁꯇꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯇꯥꯡꯂꯕ ꯂꯩ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯆꯠꯄꯗ ꯐꯥꯎꯕ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯈꯩ ꯁꯦꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯇꯧꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯌꯣꯛꯈꯠꯂꯒ ꯊꯝꯕꯒꯤ ꯃꯔꯝ ꯈꯪꯍꯟꯕ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯥꯡꯂꯕ ꯂꯩ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯅ ꯊꯝꯂꯛꯂꯤ